ꯃꯌꯥꯝꯕꯨ ꯆꯥꯛꯉꯥꯏ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯕꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯆꯥꯛꯉꯥꯏ ꯋꯥꯔꯤꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯤꯖꯈꯤꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯑꯁꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ꯫ ꯁꯤꯔꯒꯗꯕꯣꯏ ꯅꯤꯡꯂꯨꯕ ꯑꯖꯤꯠ ꯀꯨꯃꯥꯔ, ꯔꯥꯖꯀꯨꯃꯥꯔꯤ ꯁꯦꯇꯕꯇꯤꯅ ꯑꯈꯪ ꯑꯍꯩ ꯀꯧꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯁꯥ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯥꯂꯨꯔꯥꯖꯀꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯦꯇꯕꯇꯤꯗꯣ ꯃꯥꯒꯤ ꯄꯤꯕꯣꯛꯅꯨꯡꯗ ꯅꯧꯅ ꯒꯔꯚ ꯂꯩꯊꯣꯠ ꯃꯄꯨꯡ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯗꯨꯅ ꯊꯥꯕꯨꯝ 10 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯊꯥꯕꯨꯝ 10 ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯐꯕ ꯄꯨꯡꯐꯝ ꯈꯤꯕꯝ ꯑꯐꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔꯤ ꯁꯦꯇꯕꯇꯤ ꯑꯃꯁꯨꯡ ꯑꯖꯤꯠ ꯀꯨꯃꯥꯔ ꯑꯅꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯇꯅꯣꯏ ꯇꯅꯣꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯝꯈꯩ ꯂꯩꯇꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯖꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯃꯪꯗ ꯕꯤꯙꯤ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯖꯤꯠ ꯀꯨꯃꯥꯔ, ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅ ꯋꯥꯔꯨꯔꯒꯅꯨ꯫ ꯅꯪꯒꯤ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯂꯥꯏꯕꯛꯇ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯪꯒꯣꯜ ꯂꯥꯛꯂꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯔꯪꯒꯄꯨꯔꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯪꯒꯣꯜ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯁꯣꯁꯇꯤ ꯅꯨꯃꯤꯠꯇ ꯕꯤꯙꯤ ꯍꯥꯏꯕ ꯂꯥꯏ ꯑꯩ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯂꯥꯏꯕꯛꯇ ꯑꯐꯕ ꯃꯪꯒꯣꯜ ꯁꯣꯏꯗꯅ ꯄꯤꯒꯅꯤ" ꯍꯥꯏꯔꯝꯂꯒ ꯕꯤꯙꯤ ꯍꯥꯏꯕ ꯂꯥꯏ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯀꯨꯃꯥꯔ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯣ, ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯣꯁꯇꯤ ꯅꯨꯃꯤꯠꯇ ꯕꯤꯙꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯕꯤꯙꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯐꯥꯗꯕ ꯌꯥꯗꯦ" ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯁꯦꯇꯕꯇꯤꯗ ꯍꯥꯏꯈꯤ, "ꯁꯦꯇꯕꯇꯤ, ꯑꯩꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ, ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯏꯃꯥ ꯄꯥꯕꯨꯡꯗ ꯆꯤꯊꯤ ꯑꯃꯇꯪ ꯄꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯅ ꯄꯥꯎ ꯈꯪꯍꯟꯈꯤꯕꯅ ꯆꯨꯝꯗ꯭ꯔꯥ? ꯃꯈꯣꯏꯅ ꯂꯥꯛꯄꯤꯕ ꯂꯥꯛꯄꯤꯗꯕ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯂꯥꯛꯁꯅꯨ, ꯅꯨꯡꯁꯤꯕꯤꯗ꯭ꯔꯒ ꯂꯥꯛꯇꯁꯅꯨ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨꯗꯤ ꯍꯥꯏꯈꯤꯕꯅ ꯆꯨꯝꯗ꯭ꯔꯥ?" ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯋꯥ ꯑꯁꯤ ꯁꯦꯇꯕꯇꯤꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯁꯦꯇꯕꯇꯤꯅ ꯆꯤꯊꯤ ꯑꯃ ꯏꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯁꯣꯁꯇꯤ ꯄꯨꯖꯥ ꯅꯨꯃꯤꯠꯇ ꯁꯦꯇꯕꯇꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯂꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯁꯤ ꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯔꯛꯏ, "ꯑꯦ, ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯆꯠꯂꯨꯒꯗꯧꯔꯤꯕ? ꯁꯨꯛꯆꯠ ꯆꯠꯂꯣꯏ꯫ ꯍꯨꯔꯥꯟꯕꯅꯤ ꯈꯪꯅ ꯈꯪꯅ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕꯗꯨ ꯑꯩꯕꯨ ꯎꯁꯤꯠꯇꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯕꯤ ꯃꯍꯥꯛ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯩꯅ ꯃꯥꯕꯨ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ, ꯑꯩꯒꯤ ꯏꯆꯥꯁꯨ ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯗꯨ ꯑꯁꯥꯎꯕꯒꯤ ꯃꯩꯅ ꯁꯦꯒꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕꯗꯨ ꯃꯍꯥꯔꯥꯅꯤꯅ ꯃꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ "ꯁꯥꯎꯕꯤꯈꯤꯅꯨ ꯀꯩꯗꯧꯕꯒꯦ? ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯈꯣꯏꯈꯥ ꯂꯦꯡꯈꯥ ꯊꯥꯕꯤꯒꯅꯨ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥꯅꯤ ꯀꯩꯗꯧꯕꯒꯦ? ꯆꯠꯂꯨꯁꯤ" ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯃꯍꯥꯔꯥꯅꯤꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯁꯥꯎꯗꯨꯅ ꯃꯆꯥꯒꯤ ꯆꯤꯊꯤ ꯑꯗꯨ ꯊꯑꯣꯏ ꯋꯥꯑꯣꯏꯈꯤꯗꯦ꯫ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗꯁꯨ ꯄꯤꯕ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯃꯪꯗ ꯕꯤꯙꯤ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯖꯤꯠ ꯀꯨꯃꯥꯔ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯃꯪꯒꯣꯜ ꯂꯥꯛꯂꯒꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯒꯤ ꯁꯣꯁꯇꯤ ꯄꯨꯖꯥ ꯅꯨꯃꯤꯠꯇ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯕꯤꯒꯅꯤ꯫ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ ꯑꯖꯤꯠ ꯀꯨꯃꯥꯔ" ꯍꯥꯏꯅ ꯑꯁꯨꯝꯅ ꯕꯤꯙꯤꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯃꯪꯗ ꯑꯃꯨꯛꯁꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯈꯜꯂꯛꯏ, "ꯐꯩ, ꯕꯤꯙꯤ ꯅꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯑꯩꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯒꯦ, ꯅꯍꯥꯛ ꯈꯪꯒꯅꯤ" ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔ ꯃꯆꯥꯒꯤ ꯁꯣꯁꯇꯤ ꯄꯨꯖꯥ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯗ
ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯕꯤꯙꯤ ꯂꯥꯛꯂꯕꯗꯤ ꯐꯥꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯣꯡꯖꯤꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯕꯤꯙꯤ ꯐꯥꯒꯗꯕꯒꯤ ꯍꯤꯞꯈ꯭ꯔꯦ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯤꯞꯂꯤꯕ ꯊꯣꯡꯖꯤꯟꯒꯤ ꯑꯔꯥꯎꯕꯒ ꯑꯁꯥꯡꯕꯒꯗꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯀꯛꯈ꯭ꯔꯤꯕ ꯃꯈꯨꯠ ꯀꯛꯈꯤꯕꯗꯨꯒ ꯎꯆꯟ ꯆꯞ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯗꯧꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯊꯣꯡꯖꯤꯟꯗ ꯍꯤꯞꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯕꯤꯙꯤ ꯂꯥꯛꯈꯤ꯫ ꯕꯤꯙꯤꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯕꯤꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯊꯣꯡꯖꯤꯟꯗ ꯍꯤꯞꯆꯤꯟꯕꯗꯒꯤ ꯕꯤꯙꯤꯒꯤ ꯆꯪꯐꯝ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯊꯛꯇ ꯀꯥꯜꯂꯒ ꯆꯪꯒꯗꯕꯁꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯁꯥꯗ ꯀꯥꯜꯂꯒ ꯆꯪꯕꯗꯤ ꯌꯥꯗꯦ꯫ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯒꯨꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯙꯤꯒꯤ ꯆꯪꯐꯝ ꯂꯝꯕꯤ ꯂꯩꯇꯕꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯕꯤꯙꯤꯅ ꯃꯑꯣꯟ ꯈꯜꯂꯛꯄꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯊꯣꯡꯖꯤꯟ ꯃꯊꯛꯇ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯆꯤꯜꯂꯤꯕꯁꯤꯒꯤ ꯃꯉꯛꯁꯝ ꯑꯃꯗꯤ ꯃꯔꯦꯡꯖꯨꯝꯒ ꯇꯥꯏꯅꯕ ꯉꯛꯁꯝꯒꯤ ꯃꯄꯥ ꯑꯍꯣꯕ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯍꯩꯁꯤꯡꯅ ꯂꯤꯠꯁꯤꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯄꯒ ꯂꯣꯏꯅꯅ ꯉꯛꯁꯝ ꯃꯄꯥꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯕꯤꯙꯤꯅ ꯇꯞꯅ ꯂꯤꯠꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯉꯁꯤꯗꯤ ꯕꯤꯙꯤ ꯂꯥꯛꯄꯗ ꯐꯥꯔꯒꯦ ꯍꯥꯏꯅ ꯍꯥꯟꯅ ꯇꯌꯥꯔꯤꯗ ꯂꯩꯔꯕꯅꯤꯅ ꯕꯤꯙꯤꯅ ꯉꯛꯁꯝꯒꯤ ꯑꯍꯣꯕꯗ ꯂꯤꯠꯁꯤꯜꯂꯛꯄꯒꯤ ꯁꯥꯍꯨꯝ ꯈꯖꯤꯛꯇꯪ ꯐꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯌꯥꯝꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯍꯩꯁꯤꯡꯕ ꯍꯦꯟꯈꯤꯕꯗꯒꯤ ꯕꯤꯙꯤꯅ ꯉꯛꯁꯝꯒꯤ ꯑꯍꯣꯕꯗ ꯂꯤꯠꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯞ ꯍꯦꯛꯇ ꯆꯥꯟꯅꯈꯤꯗꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯔꯦꯡꯖꯨꯝ ꯑꯗꯨꯅ ꯊꯣꯡꯖꯤꯟꯒ ꯄꯥꯟꯅꯅ ꯆꯞꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯙꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯆꯞꯁꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯕꯤꯙꯤ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯖꯤꯠ ꯀꯨꯃꯥꯔ, ꯅꯪꯒꯤ ꯅꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯎ꯫ ꯅꯪꯒꯤ ꯅꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯐꯕ ꯃꯪꯒꯣꯜ ꯇꯝꯕꯤꯒꯦ, ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯕꯤꯙꯤꯗ ꯍꯥꯏꯔꯛꯈꯤ, ꯑꯣ ꯕꯤꯙꯤ, ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ? ꯐꯔꯦ, ꯅꯍꯥꯛ ꯂꯥꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯉꯁꯤꯗꯤ ꯑꯩꯅ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯟ ꯃꯊꯛ ꯑꯁꯤꯗ ꯍꯤꯞꯆꯤꯟꯗꯨꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯕꯤꯙꯤ ꯑꯣꯏꯔꯕꯁꯨ, ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯁꯨ, ꯂꯥꯏ ꯑꯣꯏꯔꯕꯁꯨ, ꯑꯩꯅ ꯗꯟꯗꯤ ꯄꯤꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯑꯩꯒꯤ ꯏꯔꯩꯕꯥꯛ ꯔꯪꯒꯄꯨꯔꯗ ꯅꯍꯥꯛꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯇꯥꯎ ꯃꯣꯍꯟꯂꯥꯜꯒꯤ ꯃꯈꯨꯠꯇꯒꯤ ꯄꯩꯁꯥ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯇꯥꯎ ꯃꯣꯍꯟꯂꯥꯜꯒꯤ ꯃꯐꯝꯗ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯁꯛꯂꯝꯈꯤ꯫ ꯏꯇꯥꯎ ꯃꯣꯍꯟꯂꯥꯜꯒꯤ ꯃꯈꯨꯠꯇꯒꯤ ꯄꯩꯁꯥ ꯂꯥꯛꯈꯤꯕ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯑꯗꯨ ꯐꯥꯔꯒ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯨꯔꯥꯟꯕ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯗꯟꯗꯤ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯔꯪꯒꯄꯨꯔꯗ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯅꯍꯥꯛꯄꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯑꯩꯅ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯑꯋꯥꯕ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅꯒꯨꯝ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯏꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯖꯤꯠ ꯀꯨꯃꯥꯔ ꯑꯩꯒꯤ ꯊꯧꯅꯥ ꯎꯠꯇꯨꯅ ꯉꯁꯥꯏꯅ ꯅꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯥꯡ ꯇꯦꯟ ꯑꯃꯗꯤ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯑꯁꯤꯅ ꯕꯤꯙꯤ ꯅꯪꯕꯨ ꯆꯞꯈꯥꯏꯔꯒ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯉꯝꯕ ꯁꯛꯇꯤꯅ ꯑꯋꯥꯕ ꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯋꯥꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯤꯙꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯑꯖꯤꯠ ꯀꯨꯃꯥꯔ, ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯇꯥꯎ ꯃꯣꯍꯟꯂꯥꯜꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤꯗꯃꯛ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯄꯤꯕ ꯑꯗꯨꯒꯨꯝꯅ ꯕꯤꯙꯤꯌꯩꯁꯨ ꯑꯩꯒꯤ ꯏꯊꯛꯇ ꯏꯁꯣꯔ ꯑꯃ ꯂꯩꯕꯅꯤꯅ ꯏꯁꯣꯔ ꯑꯗꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯕꯤꯙꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯪꯒꯤ ꯅꯊꯛꯇ ꯏꯁꯣꯔ ꯑꯃ ꯂꯩꯕꯗꯒꯤ ꯕꯤꯙꯤ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯕꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯎ ꯃꯣꯍꯟꯂꯥꯜ ꯑꯃꯗꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯄꯥ ꯏꯄꯨ ꯄꯨꯔꯣꯟ ꯇꯔꯦꯠ ꯄꯜꯂꯒ ꯋꯥꯁꯛꯂꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯖꯤꯠ ꯀꯨꯃꯥꯔ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯅꯤ꯫ ꯉꯁꯤ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯑꯁꯦ ꯕꯤꯙꯤ ꯅꯍꯥꯛꯅ ꯇꯥꯍꯟꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤꯕꯨ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯈꯣꯡ ꯅꯥꯝꯃ ꯇꯦꯛꯄ ꯐꯥꯎꯕꯗ ꯆꯠꯄꯗ ꯋꯥꯔꯤꯕ ꯑꯩꯗꯤ ꯏꯈꯣꯡ ꯑꯅꯤꯃꯛ ꯀꯛꯊꯠꯄꯤꯔꯦ꯫ ꯈꯨꯠ ꯅꯥꯝꯃ ꯇꯦꯛꯄ ꯐꯥꯎꯕꯗ ꯊꯕꯛ ꯇꯧꯕꯗ ꯃꯉꯝ ꯁꯥꯟꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯈꯨꯠ ꯑꯅꯤꯃꯛꯁꯨ ꯀꯛꯊꯠꯄꯤꯔꯦ꯫ ꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯐꯥꯎꯕꯗ ꯀꯗꯥꯏꯅꯣ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯠ ꯑꯅꯤꯃꯛꯁꯨ ꯀꯣꯊꯣꯛꯄꯤꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯏꯆꯥ ꯐꯥꯎꯕꯗ ꯃꯤꯠ ꯎꯗ꯭ꯔꯕꯅꯤꯅ ꯃꯁꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯈ꯭ꯔꯕ ꯗꯟꯗꯤ ꯑꯃꯗꯤ ꯑꯋꯥꯕ ꯆꯩꯅꯥ ꯑꯩꯉꯣꯟꯗ ꯐꯪꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯕꯤꯙꯤ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯃꯁꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯕꯅꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯑꯁꯤꯅ ꯊꯣꯡꯖꯤꯟꯒ ꯄꯥꯟꯅꯔꯒ ꯂꯦꯡꯖꯨꯝꯅ ꯅꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯕꯤꯙꯤ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯗꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯕꯤꯙꯤꯅ ꯈꯜꯂꯛꯏ, ꯂꯥꯏ ꯑꯣꯏꯔꯕꯁꯨ
ꯑꯃꯣꯔ ꯑꯣꯏꯔꯕꯁꯨ ꯍꯥꯠꯇꯣꯛꯄꯤꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯥ ꯌꯦꯛꯄ ꯇꯧꯗꯦ ꯁꯤꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯃꯣꯔ ꯑꯣꯏꯔꯕꯁꯨ ꯂꯥꯏꯃꯛ ꯑꯣꯏꯔꯕꯁꯨ ꯍꯥꯠꯇꯣꯛꯄꯤꯕ ꯑꯃ ꯌꯥꯎꯔꯛꯂꯕꯗꯤ ꯁꯤ ꯍꯥꯏꯕꯁꯦ ꯕꯤꯙꯤꯅ ꯈꯪꯂꯛꯄꯗꯒꯤ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯃꯁꯨꯡ ꯕꯤꯙꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯑꯃꯨꯛ ꯈꯜꯂꯛꯏ, ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯂꯔꯣꯏ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯂꯥꯈ ꯀꯔꯣꯔ ꯀꯌꯥꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯂꯤꯕꯁꯤ ꯏꯁꯣꯔꯒꯤ ꯁꯛꯇꯤꯅꯤ꯫ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯌꯥꯎꯗꯅꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯏꯁꯣꯔꯒꯨꯝꯂꯕ ꯅꯤꯡꯊꯧ ꯑꯃꯗ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦ꯫ ꯑꯩꯍꯥꯛ ꯕꯤꯙꯤ ꯍꯥꯏꯕ ꯏꯁꯣꯔ ꯑꯣꯏꯖꯔꯕꯁꯨ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯑꯖꯤꯠ ꯀꯨꯃꯥꯔ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯑꯖꯤꯠ ꯀꯨꯃꯥꯔꯗ ꯕꯤꯙꯤꯅ ꯊꯦꯝꯖꯤꯜꯂꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯖꯤꯠ ꯀꯨꯃꯥꯔ, ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯪꯒꯠꯆꯔꯤꯕꯁꯤ ꯇꯥꯕꯤꯌꯨ꯫ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯃꯤ ꯀꯔꯣꯔ ꯀꯌꯥꯒꯤ ꯃꯊꯛꯇ ꯄꯥꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯏꯁꯣꯔꯒꯨꯝꯂꯕ ꯅꯪꯒꯤ ꯅꯐꯝꯗ ꯕꯤꯙꯤ ꯑꯩꯍꯥꯛ ꯃꯥꯏꯊꯤꯔꯦ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯕꯤꯙꯤꯒꯤ ꯋꯥꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯤꯙꯤ, ꯅꯪꯅ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯍꯤ 9-10 ꯁꯨꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯄꯥ ꯁꯤꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯝꯕꯤꯗ ꯆꯦꯜꯂꯛꯄꯗꯁꯨ ꯏꯃꯥꯕꯨ ꯂꯃꯈꯥꯡꯗ ꯁꯤꯍꯟꯗꯨꯅ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯗꯨꯅ ꯍꯥꯠꯀꯗꯕꯒꯤ ꯖꯦꯜꯗ ꯑꯃꯨꯛ ꯊꯝꯕꯗꯒꯤ ꯁꯤꯅꯤꯡꯆꯤꯠꯇ ꯑꯩꯍꯥꯛ ꯍꯤꯡꯂꯛꯄꯅꯤ꯫ ꯖꯪꯒꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯤꯡꯆꯥꯕ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 2-3 ꯁꯥꯃꯨꯅ ꯑꯃꯨꯛ ꯆꯦꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯑꯩꯅ ꯔꯪꯒꯄꯨꯔꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯒꯤ ꯔꯪꯒꯄꯨꯔꯗ ꯂꯥꯛꯂꯒ ꯄꯩꯁꯥ ꯂꯥꯛꯈ꯭ꯔꯦ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯇꯥꯟꯅꯔꯛꯄꯗ ꯑꯩꯅ ꯀꯩꯊꯦꯜ ꯃꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯎꯏꯔꯤꯉꯩꯗ ꯑꯩꯒꯤ ꯁꯒꯣꯜ ꯊꯥꯡ ꯄꯨꯝꯅꯃꯛ ꯅꯪꯅ ꯍꯨꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯥꯂꯨꯔꯥꯖꯀꯤ ꯕꯦꯡꯛꯇ ꯑꯩꯒꯤ ꯂꯝꯒꯤ ꯄꯩꯁꯥ ꯃꯥꯟꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯐꯛꯂꯥꯡꯗ ꯊꯦꯠꯄ ꯋꯥꯍꯣꯡꯗ ꯅꯪꯅ ꯆꯪꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯖꯈꯤꯗ꯭ꯔꯕ ꯑꯩꯍꯥꯛꯄꯨ ꯅꯪꯅ ꯍꯨꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯏꯈꯨꯠ ꯑꯅꯤꯃꯛ ꯄꯥꯡ ꯇꯤꯡꯗꯨꯅ ꯀꯛꯊꯠꯈꯤꯕꯗ ꯅꯠꯇꯅ ꯈꯣꯡ ꯑꯅꯤꯃꯛꯁꯨ ꯀꯛꯊꯠꯄꯤꯈ꯭ꯔꯦ, ꯃꯤꯠ ꯑꯅꯤꯃꯛ ꯀꯣꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯕꯤꯙꯤ ꯅꯍꯥꯛꯅ ꯊꯣꯛꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯆꯩꯅꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯁꯤ ꯈꯥꯏꯅꯔꯒꯅꯤ ꯈꯜꯂꯛꯄ ꯃꯇꯝꯗꯨꯗ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯀꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯩꯇꯕꯇꯤꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯏꯐꯝꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯂꯛꯈꯤ꯫ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯁꯦ ꯏꯕꯦꯝꯃ ꯁꯩꯇꯕꯇꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯕꯗꯒꯤ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯁꯤꯅꯤ꯫ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯀꯌꯥ ꯑꯩꯉꯣꯟꯗ ꯐꯪꯍꯜꯂꯒ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯃꯥꯏꯊꯤꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯌꯥꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯋꯥꯁꯤ ꯕꯤꯙꯤꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ, ꯑꯖꯤꯠ ꯀꯨꯃꯥꯔ, ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯁꯦ ꯉꯁꯤꯗꯒꯤ ꯀꯥꯎꯊꯣꯛꯅꯔꯁꯤ꯫ ꯇꯁꯦꯡꯅ ꯑꯩꯍꯥꯛ ꯅꯪꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯐꯅꯕ ꯑꯩꯒꯤꯁꯨ ꯐꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯧꯗꯣꯛꯆꯔꯛꯀꯦ, ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯅꯪꯉꯣꯟꯗ ꯉꯁꯤꯗꯤ ꯕꯤꯙꯤ ꯑꯩꯅ ꯃꯅꯤ ꯃꯇꯨꯝ ꯑꯃꯈꯛ ꯄꯤꯔꯝꯒꯦ꯫ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯃꯅꯤ ꯃꯇꯨꯝ ꯑꯁꯤ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯃꯁꯨꯡ ꯅꯪꯅ ꯊꯣꯛꯎ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯒꯅꯤ꯫ ꯅꯪꯒꯤ ꯅꯈꯣꯡ ꯅꯈꯨꯠ, ꯅꯃꯤꯠ ꯅꯅꯥ, ꯅꯪꯒꯤ ꯊꯥꯡ ꯇꯤꯟ, ꯁꯒꯣꯜꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯨ ꯃꯅꯤ ꯃꯇꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯍꯟꯖꯤꯟꯕ ꯌꯥꯒꯅꯤ꯫ ꯅꯪꯒꯤ ꯅꯔꯩꯕꯥꯛꯇ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯕꯁꯨ ꯌꯥꯒꯅꯤ꯫ ꯃꯅꯤ ꯃꯇꯨꯝ ꯑꯁꯤꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯅꯔꯥꯏꯕꯛꯇ, ꯃꯣꯍꯟꯂꯥꯜꯒꯤ ꯂꯥꯏꯕꯛꯇꯁꯨ ꯑꯐꯕ ꯂꯥꯏꯕꯛ ꯇꯝꯂꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯊꯣꯛꯎ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯔꯩꯕꯥꯛꯇ ꯍꯜꯂꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯊꯣꯛꯎ ꯍꯥꯏꯕ ꯄꯣꯠ ꯑꯗꯣ ꯈꯔ ꯋꯥꯠꯄ ꯑꯣꯏꯌꯨꯀꯣ꯫ ꯁꯦ,ꯃꯅꯤ ꯃꯇꯨꯝ ꯑꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯃꯅꯤ ꯃꯇꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯪꯒꯤ ꯅꯈꯣꯡ ꯅꯈꯨꯠ, ꯅꯃꯤꯠ ꯅꯅꯥ ꯄꯨꯝꯅꯃꯛ ꯍꯟꯖꯤꯟꯖꯕ ꯉꯝꯕ ꯑꯣꯏꯌꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯁꯤꯖꯤꯟꯅꯕꯗ ꯊꯣꯛꯎ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯅ ꯂꯦꯞꯀꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯕꯤꯙꯤꯅ ꯑꯖꯤꯠ ꯀꯨꯃꯥꯔꯗ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯅꯤ ꯃꯇꯨꯝ ꯑꯃ ꯑꯖꯤꯠ ꯀꯨꯃꯥꯔꯗ ꯄꯤꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔ ꯃꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯐꯕ ꯇꯝꯂꯝꯂꯒ ꯕꯤꯙꯤ ꯆꯠꯈ꯭ꯔꯦ꯫ ꯕꯤꯙꯤꯒ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯊꯥ 6 ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯁꯩꯇꯕꯇꯤꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯁꯤ ꯊꯥ 6 ꯐꯥꯔꯛꯂꯕꯅꯤꯅ ꯑꯉꯥꯡꯁꯤꯒꯤ ꯆꯥꯛꯎꯝꯕ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯆꯤꯊꯤ ꯑꯃꯇꯪ ꯏꯗꯨꯅ ꯑꯉꯥꯡꯒꯤ ꯆꯥꯛꯎꯝꯕꯁꯤ ꯌꯥꯎꯕꯤꯌꯨ, ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯂꯥꯡꯖꯔꯤꯕꯁꯤ ꯌꯥꯎꯕꯤꯌꯨ,
ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯃꯃꯤꯡ ꯃꯊꯥꯁꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯊꯣꯟꯕꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯕꯨꯁꯨ ꯑꯥꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯆꯤꯊꯤ ꯑꯃ ꯏꯔꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯥꯈꯣꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯇ꯭ꯌꯕꯇꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯄꯥꯕꯨꯡꯗ ꯆꯤꯊꯤꯗꯨꯕꯨꯗꯤ ꯏꯗꯨꯅ ꯈꯪꯍꯟꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯗ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯂꯥꯛꯄꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯃꯥꯏ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯆꯣꯞꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯇ꯭ꯌꯕꯇꯤꯒꯤ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯔꯒ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ, ꯑꯩꯅ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯦꯡꯂꯛꯄꯗ ꯂꯥꯏ ꯈꯨꯔꯨꯝꯖꯧ꯫ ꯍꯌꯦꯡ ꯏꯆꯥꯒꯤ ꯆꯥꯛꯎꯝꯕꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯥ ꯍꯦꯟꯇꯦꯟ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ, ꯅꯍꯥꯛ ꯀꯔꯤꯃꯇ ꯆꯤꯡꯅꯒꯅꯨ꯫ ꯑꯗꯨꯅ ꯆꯤꯊꯤ ꯑꯃꯇꯪ ꯏꯔꯒ ꯏꯃꯥ ꯄꯥꯕꯨꯡꯗ ꯈꯪꯍꯟꯈ꯭ꯔꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯏꯅ ꯂꯥꯛꯄꯤꯔꯒ ꯂꯣꯏꯔꯦ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯅ ꯂꯥꯛꯄꯤꯗꯁꯅꯨ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯁꯇ꯭ꯌꯕꯇꯤꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯅ ꯆꯤꯊꯤ ꯑꯃ ꯏꯔꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯥꯈ꯭ꯔꯦ꯫ ꯆꯤꯊꯤ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯅ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯔꯛꯏ, ꯅꯆꯥꯅꯨꯄꯤꯅ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯏ, ꯆꯤꯊꯤ ꯑꯁꯤ ꯄꯥꯁꯤ ꯂꯥꯎ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯀꯧꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯊꯥꯔꯛꯂꯤꯕ ꯆꯤꯊꯤꯒꯤ ꯃꯔꯣꯜ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯆꯤꯊꯤ ꯑꯃꯃꯨꯛ ꯏꯔꯛꯏ꯫ ꯃꯄꯥꯕꯨꯡꯅ ꯆꯤꯊꯤ ꯑꯗꯨꯗ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃ ꯂꯥꯛꯄꯒꯤ ꯆꯞ ꯆꯥꯕ ꯁꯟꯃꯥꯟ ꯉꯥꯛꯂꯝꯒꯗꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯆꯤꯊꯤ ꯑꯃ ꯏꯔꯒ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤ ꯑꯃꯗ ꯁꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯊꯥꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯅ ꯊꯥꯔꯛꯂꯤꯕ ꯆꯤꯊꯤ ꯑꯗꯨ ꯁꯇ꯭ꯌꯕꯇꯤꯒꯤ ꯃꯈꯨꯠꯇ ꯍꯦꯛ ꯐꯪꯕꯒ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯄꯥꯕꯨꯡꯅ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯆꯤꯊꯤꯒꯤ ꯃꯔꯣꯜ ꯑꯗꯣ ꯄꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯊꯤ ꯑꯗꯨ ꯄꯥꯃꯤꯟꯅꯔꯦ꯫ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯁꯇ꯭ꯌꯕꯇꯤꯒꯤ ꯃꯀꯣꯛꯇ ꯁꯣꯔꯥꯔꯦꯟꯅ ꯅꯟꯊꯕꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯅꯤꯡꯊꯧꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯟꯃꯥꯟ ꯆꯞ ꯆꯥꯅ ꯉꯥꯛꯀꯗꯕꯅꯤ ꯑꯃꯗꯤ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯂꯝꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯃꯄꯨꯔꯣꯏꯕ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯈꯟꯐꯝ ꯈꯪꯗꯕ ꯃꯈꯩ ꯁꯇ꯭ꯌꯕꯇꯤꯗꯣ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯂꯦꯡꯂꯛꯂꯒ ꯄꯣꯊꯥꯅꯕ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯃꯥꯏ ꯑꯃꯠꯇꯁꯨ ꯉꯥꯛꯄ ꯉꯝꯂꯔꯣꯏ, ꯀꯔꯤꯅꯨꯡꯒꯤ ꯄꯥꯎ ꯄꯤꯖꯔꯨꯕꯅꯣ, ꯄꯤꯔꯝꯗ꯭ꯔꯕꯁꯨ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯁꯇ꯭ꯌꯕꯇꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯃꯤꯠꯇꯤ ꯎꯗꯦ ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯔꯒꯅꯨ, ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯋꯥꯗ ꯌꯥꯝꯅ ꯋꯥꯔꯕꯗꯤ ꯏꯁꯣꯔ ꯂꯩꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯏꯁꯣꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ, ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯗ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯖꯤꯠ ꯀꯨꯃꯥꯔꯗꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯄꯗ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯅꯤꯡꯊꯧ ꯑꯃ ꯂꯦꯡꯉꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯗꯥ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯈꯪꯉꯁꯨ ꯈꯪꯅ ꯁꯇ꯭ꯌꯕꯇꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯃꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯊꯦꯝꯕ ꯍꯧꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯤꯕꯁꯤꯡ, ꯍꯥꯏꯕꯗꯤ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯀꯤ ꯃꯥꯏ ꯉꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯆꯤꯡꯅꯔꯤꯕꯗꯣ, ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯣ ꯐꯅꯕ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯎ꯫ ꯉꯁꯤ ꯑꯍꯤꯡ ꯑꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯌꯦꯡ ꯑꯌꯨꯛ ꯅꯪꯒꯤ ꯅꯃꯤꯠꯇ ꯀꯔꯤ ꯎꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ, ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯨꯛꯅꯤꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯣ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ, ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯗꯪꯗꯤ ꯉꯥꯏꯌꯨ, ꯅꯪꯒꯤ ꯅꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯤꯕꯗꯣ ꯐꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯁꯇ꯭ꯌꯕꯇꯤꯒ ꯉꯥꯡꯅ ꯁꯛꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯂꯣꯟꯅ ꯊꯧꯔꯛꯇꯨꯅ ꯕꯤꯙꯤ ꯀꯧꯕ ꯂꯥꯏꯕꯨ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯁꯤꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯍꯦ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ, ꯅꯪꯒ ꯑꯩꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯕꯤꯙꯤ ꯅꯪꯅ ꯄꯤꯔꯝꯕ ꯃꯅꯤ ꯃꯇꯨꯝ ꯑꯁꯤ ꯆꯥꯡ ꯌꯦꯡꯕ ꯇꯥꯔꯦ, ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯒꯤ ꯆꯥꯛꯎꯝꯕ ꯅꯨꯃꯤꯠꯁꯤꯗ ꯅꯤꯡꯊꯧ ꯑꯃꯅ ꯂꯦꯡꯉꯛꯄ ꯃꯇꯝꯗ ꯇꯧꯒꯗꯕ ꯊꯧꯔꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯐꯝꯅꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯂꯩꯅꯕ ꯃꯤꯊꯨꯡꯁꯪ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯃꯅ ꯂꯦꯡꯉꯛꯄ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯣ ꯕꯤꯙꯤ ꯅꯪꯅ ꯄꯤꯔꯝꯕ ꯃꯅꯤ ꯃꯇꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯍꯟꯕꯤꯔꯣ ꯍꯥꯏꯅ ꯕꯤꯙꯤ ꯀꯧꯕ ꯂꯥꯏꯕꯨ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯕꯤꯙꯤꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯣꯛꯍꯜꯂꯦ꯫ ꯕꯤꯙꯤ, ꯅꯪꯅ ꯉꯁꯤ ꯊꯣꯛꯍꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯖꯒꯦ,
ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯃꯤꯠ ꯇꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯕꯤꯗꯤꯗ ꯍꯥꯏꯖꯕꯗꯒꯤ ꯕꯤꯗꯤꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯃꯤꯠꯇ ꯎꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯃꯤꯠ ꯎꯗꯨꯅ ꯅꯤꯡꯊꯤꯅ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯊꯣꯏꯗꯣꯛꯅ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯃꯤꯠ ꯇꯥꯡꯕ ꯑꯣꯏꯍꯟꯕꯤꯔꯣ ꯍꯥꯏꯅ ꯊꯧꯅꯤꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯃꯤꯠ ꯇꯥꯡꯕ ꯑꯃꯒꯨꯝꯅ ꯀꯔꯤꯃꯠꯇ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯥꯗꯨꯅ ꯁꯇ꯭ꯌꯕꯇꯤꯒꯤ ꯃꯐꯝꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯍꯧꯒꯠꯂꯣ, ꯅꯣꯡꯉꯥꯜꯂꯦ, ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯤꯕꯁꯤꯡꯗꯣ ꯐꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯔꯣ" ꯍꯥꯏꯗꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯁꯇ꯭ꯌꯕꯇꯤꯕꯨ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯇ꯭ꯌꯕꯇꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯑꯃꯅ ꯂꯦꯡꯉꯛꯄ ꯃꯇꯝꯗ ꯇꯧꯒꯗꯕ ꯆꯞ ꯆꯥꯕ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯃꯅ ꯄꯣꯊꯥꯅꯕ ꯃꯣꯟꯇꯦꯞ ꯃꯣꯟꯗꯨꯝꯅꯆꯤꯡꯕ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯁꯇ꯭ꯌꯕꯇꯤꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯍꯟꯗꯛ ꯃꯄꯣꯛꯈꯤꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯇ ꯎꯕꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯁꯇ꯭ꯌꯕꯇꯤꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯇꯨ ꯎꯔꯨꯕꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯕꯥꯛꯇ ꯀꯣꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ ꯀꯞꯁꯈꯤ꯫ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯁꯇ꯭ꯌꯕꯇꯤꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤ, "ꯉꯁꯤꯗꯤ ꯏꯕꯨꯡꯉꯣꯗ ꯍꯪꯒꯠꯆꯒꯦ, ꯑꯁꯦꯡꯕ ꯇꯥꯛꯄꯤꯌꯨ꯫ ꯃꯇꯝ ꯑꯃꯗ ꯏꯕꯨꯡꯉꯣꯅ ꯁꯒꯥꯏ ꯃꯊꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯑꯟꯇꯔꯀꯥꯜ ꯃꯇꯝꯗꯨꯗ ꯅꯍꯥꯛꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨꯗ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯄꯦꯟꯖꯈꯤꯗꯨꯅ ꯏꯕꯨꯡꯉꯣꯗ ꯑꯩꯅ ꯄ꯭ꯔꯥꯟ ꯀꯠꯆꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯤ ꯏꯕꯨꯡꯉꯣꯒꯤ ꯄꯔꯤꯆꯣꯏ ꯍꯪꯖꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣꯒꯤ ꯄꯔꯤꯆꯣꯏ ꯑꯁꯦꯡꯕꯗꯣ ꯇꯥꯛꯄꯤꯌꯨ꯫ ꯅꯍꯥꯛꯄꯨ ꯃꯤꯔꯥ, ꯂꯥꯏꯔ, ꯇꯤꯜꯂꯥ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯇꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯦ ꯂꯥꯏꯒꯤ ꯁꯛꯇꯤ ꯅꯠꯇꯅꯗꯤ ꯉꯝꯂꯣꯏ, ꯑꯗꯨꯅ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯑꯁꯦꯡꯕ ꯄꯔꯤꯆꯣꯏꯗꯣ ꯇꯥꯛꯄꯤꯔꯣ" ꯍꯥꯏꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯇ꯭ꯌꯕꯇꯤꯒꯤ ꯋꯥꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯅꯄꯨꯛꯅꯤꯡꯗ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕ ꯊꯝꯒꯅꯨ꯫ ꯑꯩꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯔꯤꯆꯣꯏ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯕꯗꯗꯤ ꯑꯩꯒꯤ ꯄꯔꯤꯆꯣꯏ ꯑꯁꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯪ ꯉꯥꯏꯈꯣ, ꯃꯔꯝꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯌꯥꯎꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯥꯎꯕꯗ ꯉꯥꯏꯈꯣ" ꯍꯥꯏꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯁꯇ꯭ꯌꯕꯇꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯈꯣꯟꯐꯝꯒ ꯂꯣꯏꯅꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯈꯤ, "ꯍꯪꯆꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯉꯝ ꯑꯊꯧꯒ ꯂꯣꯏꯅꯅ ꯂꯦꯡꯉꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯕꯥ ꯁꯦꯕꯤ ꯈꯔ ꯌꯥꯎꯕꯤꯌꯨ, ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯈꯔ ꯌꯥꯎꯍꯟꯁꯤ" ꯍꯥꯏꯗꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯕꯗꯒꯤ ꯁꯇ꯭ꯌꯕꯇꯤꯅ ꯂꯩꯀꯥꯏꯗ ꯄꯥꯎ ꯆꯦꯟꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯉꯥꯡꯒꯤ ꯆꯥꯛꯎꯝꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯕꯤꯙꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯕꯤꯙꯤꯅ ꯄꯤꯅꯕꯤꯔꯦ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯒꯗꯕ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯨ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤ ꯁꯣꯔꯣꯛ ꯊꯣꯡꯒꯥꯟꯅꯆꯤꯡꯕꯗ ꯐꯤꯔꯥꯜ ꯃꯆꯨ ꯃꯆꯨ ꯊꯦꯠꯂꯦ, ꯑꯃꯁꯨꯡ ꯊꯣꯡꯒꯥꯜꯗꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕ ꯐꯔꯥꯡꯖꯤ ꯑꯉꯥꯡꯕ ꯑꯃ ꯁꯥꯡꯅ ꯊꯥꯔꯒ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯑꯃꯨꯛ ꯃꯊꯛꯇ ꯁꯥꯡꯅ ꯊꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯊꯝꯂꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯐꯝꯗꯁꯨ ꯃꯣꯟꯇꯦꯛ ꯃꯣꯟꯗꯨꯝꯅꯆꯤꯡꯕ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯁꯦꯝ ꯁꯥꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯐꯝꯐꯝꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯩ ꯃꯆꯨ ꯃꯆꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯏꯅꯧ ꯇꯅꯧꯍꯟꯗꯨꯅ ꯅꯤꯡꯊꯧ ꯑꯃ ꯂꯦꯡꯉꯛꯄꯒꯤ ꯆꯞ ꯆꯥꯅ ꯁꯟꯃꯥꯟ ꯑꯗꯨ ꯉꯥꯛꯇꯨꯅ ꯊꯝꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯂꯦꯡꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯐꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃ ꯂꯦꯡꯉꯛꯄꯒꯤ ꯆꯞ ꯆꯥꯅ ꯁꯟꯃꯥꯟ ꯉꯥꯛꯂꯝꯕꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯗꯣ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯋꯥꯈꯜ ꯇꯧꯈꯤ꯫ ꯅꯤꯡꯊꯧ ꯀꯥꯂꯨꯔꯥꯖꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯈꯤ, "ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯍꯨꯔꯥꯜꯂꯒ ꯑꯇꯣꯞꯄ ꯖꯒꯥꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯂꯒ ꯑꯩꯒꯤ ꯄꯩꯁꯥꯗꯨꯅ ꯆꯂꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯩꯒꯤ ꯕꯦꯡꯛꯇꯒꯤ ꯍꯣꯈꯤꯕ ꯄꯩꯁꯥ ꯑꯗꯨꯅꯗꯤ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯀꯣꯟꯅꯔꯣꯏ꯫ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯁꯇ꯭ꯌꯕꯇꯤꯒꯤ ꯃꯄꯥꯕꯨꯡ ꯀꯥꯂꯨꯔꯥꯖꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯅꯤꯡꯊꯧ ꯀꯥꯂꯨꯔꯥꯖꯅ ꯈꯟꯕꯗꯤ ꯅꯤꯡꯊꯧ ꯑꯃꯅ ꯂꯦꯡꯉꯛꯄ ꯃꯇꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯔꯝꯂꯕꯗꯤ ꯅꯤꯡꯊꯧ ꯑꯃꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥꯛ ꯅꯨꯄꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯒ ꯃꯁꯨ ꯅꯨꯄꯥꯒ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯀꯥꯂꯨꯔꯥꯖꯥꯒꯤ ꯋꯥꯈꯜ ꯑꯗꯣ
ꯑꯣꯟꯅꯔꯝꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯃꯇꯝꯅꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯕꯅꯤꯅ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯅ ꯂꯥꯎꯅꯔꯛꯏ, "ꯑꯉꯥꯡꯒꯤ ꯆꯥꯛꯎꯝꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ, ꯑꯉꯥꯡ ꯄꯨꯊꯣꯔꯛꯎ꯫ ꯑꯉꯥꯡ ꯑꯗꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯗ ꯁꯤꯟꯅꯔꯒ ꯃꯃꯤꯡ ꯃꯊꯥ ꯊꯣꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯥꯁꯤꯔꯕꯥꯗ ꯄꯤꯅꯕ ꯇꯧꯔꯁꯤ꯫ ꯑꯉꯥꯡ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯥꯎꯅꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯂꯥꯎꯅꯔꯛꯄꯁꯦ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯏꯃꯨꯡꯗ ꯇꯥꯔꯗꯨꯅ ꯕꯤꯙꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯈꯤ, "ꯍꯦ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ, ꯑꯩꯒꯤ ꯈꯣꯡ ꯈꯨꯠ ꯌꯥꯎꯗ꯭ꯔꯤꯕ ꯃꯤꯠ ꯇꯥꯡꯂꯤꯕ ꯑꯁꯤ ꯐꯍꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯣꯜ, ꯐꯤꯖꯦꯠ ꯂꯩꯇꯦꯡ, ꯑꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ, ꯊꯥꯡ ꯇꯦꯟꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯄꯤꯕꯤꯔꯣ꯫ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯁꯦꯠ ꯆꯥꯒꯗꯕ, ꯏꯟꯒꯗꯕ ꯐꯤ ꯑꯃꯗꯤ ꯐꯅꯦꯛꯅꯆꯤꯡꯕꯁꯨ ꯄꯤꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯁꯦꯠꯅ ꯆꯥꯅꯅꯕ ꯌꯨꯕꯔꯥꯖ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯄꯤꯅꯕꯤꯔꯣ" ꯍꯥꯏꯅ ꯕꯤꯙꯤ ꯀꯧꯕ ꯂꯥꯏꯕꯨ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯁꯤꯡꯗꯨꯅ ꯐꯤꯔꯣꯜ ꯑꯃꯗꯤ ꯊꯥꯡ ꯇꯦꯟꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯕꯤꯙꯤꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯙꯤꯒ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯜꯂꯦ, ꯃꯃꯤꯠꯁꯨ ꯎꯔꯦ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯔꯪꯒꯄꯨꯔꯗ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯑꯗꯨꯗ ꯁꯦꯠ ꯆꯥꯕ ꯑꯆꯧꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯣꯜ ꯑꯗꯨ ꯕꯤꯙꯤꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯑꯖꯤꯠ ꯀꯨꯃꯥꯔꯗ ꯄꯤꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯁꯦꯠ ꯆꯥꯅꯕ, ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯄꯨꯝꯅꯃꯛ ꯁꯦꯠ ꯆꯥꯗꯨꯅ ꯊꯣꯔꯛꯄ ꯍꯧꯔꯦ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯌꯦꯠꯇ ꯊꯪꯂꯒ ꯁꯩꯇꯕꯇꯤꯅ ꯑꯣꯏꯔꯣꯝꯗ ꯊꯪꯗꯨꯅ ꯁꯩꯇꯕꯇꯤꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯗꯨꯅ ꯅꯤꯡꯊꯧ ꯀꯥꯂꯨꯔꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯀꯥꯂꯨꯔꯥꯖꯒꯤ ꯃꯆꯥꯅꯨꯄꯤ ꯁꯩꯇꯕꯇꯤ ꯑꯃꯗꯤ ꯑꯖꯤꯠ ꯀꯨꯃꯥꯔ ꯃꯈꯣꯏꯅꯤ ꯈꯝꯕ꯭ꯔꯥꯡꯅꯅ ꯀꯥꯡꯉꯒꯤ ꯈꯣꯡꯊꯥꯡꯗ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥꯁꯤꯒꯨꯝ ꯃꯀꯥ ꯂꯥꯝꯅ ꯊꯣꯔꯛꯄꯗꯣ ꯅꯤꯡꯊꯧ ꯀꯥꯂꯨꯔꯥꯖꯅ ꯎꯕꯗ ꯀꯥꯂꯨꯔꯥꯖꯒꯤ ꯃꯆꯤꯟꯗ ꯏꯉꯛ ꯉꯛꯅ "ꯑꯦ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯀꯥꯂꯨꯔꯥꯖꯅ ꯑꯍꯥꯟꯕꯗ ꯈꯜꯂꯝꯕ ꯋꯥꯈꯜꯗꯤ ꯃꯃꯥꯛ ꯅꯨꯄꯥ ꯑꯖꯤꯠ ꯀꯨꯃꯥꯔꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯊꯠꯈ꯭ꯔꯕꯅꯤꯅ ꯖꯨꯒꯣꯠ ꯆꯥꯔꯝꯃꯣꯏ, ꯑꯗꯨꯅ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯂꯝꯕꯤ ꯆꯠꯐꯝꯗ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯎꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯎꯁꯤꯠ ꯊꯑꯣꯏꯗꯦ ꯍꯥꯏꯅ ꯕꯗꯅꯥꯝ ꯄꯤꯔꯒ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯒ ꯃꯁꯨ ꯅꯨꯄꯥꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯦ, ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯌꯦꯡ ꯈꯔ ꯆꯥꯎꯔꯒ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯎꯗꯨꯅ ꯀꯥꯂꯨꯔꯥꯖ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯩꯕ ꯅꯤꯡꯊꯧ ꯑꯆꯧꯕ ꯑꯃꯒꯤ ꯄꯖꯦꯡ ꯐꯤꯔꯥꯜ ꯊꯦꯠꯇꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯀꯥꯂꯨꯔꯥꯖ ꯑꯗꯣ ꯐꯝꯂꯝꯕꯗꯒꯤ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯦ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯧꯒꯠꯂꯕꯅꯤꯅ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯖꯤꯠ ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯩꯇꯕꯇꯤ ꯑꯅꯤꯅ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯄꯗꯣ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯤꯡꯊꯧ ꯀꯥꯂꯨꯔꯥꯖꯅ ꯃꯃꯥꯛ ꯅꯨꯄꯥ ꯑꯖꯤꯠ ꯀꯨꯃꯥꯔꯕꯨ ꯍꯦꯛ ꯎꯕꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯁꯩꯇꯕꯇꯤ ꯌꯥꯎꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯎꯟꯃꯨꯛ ꯆꯤꯛꯅ ꯅꯨꯡꯁꯤꯠ ꯐꯥꯎꯕ ꯁꯤꯠꯇꯕ ꯃꯈꯩ ꯄꯨꯡꯆꯤꯛ ꯆꯤꯛꯈꯤ꯫ ꯅꯤꯡꯊꯧ ꯀꯥꯂꯨꯔꯥꯖ, ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯈꯨꯠ ꯂꯣꯟꯅꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯖꯤꯠ ꯀꯨꯃꯥꯔꯁꯨ ꯈꯨꯠ ꯂꯣꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯉꯛꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯅ ꯑꯖꯤꯠ ꯀꯨꯃꯥꯔꯗ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ? ꯀꯔꯝꯕ ꯂꯥꯏꯅ ꯑꯩꯉꯣꯟꯗ ꯃꯥꯌꯥ ꯇꯧꯔꯤꯕꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯄꯔꯤꯆꯣꯏ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ, ꯀꯔꯤ ꯄꯔꯤꯆꯣꯏꯅꯣ? ꯅꯍꯥꯛꯄꯨ ꯂꯥꯏꯔ ꯃꯤꯔ? ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯅ ꯑꯖꯤꯠ ꯀꯨꯃꯥꯔꯗ ꯀꯥꯂꯨꯔꯥꯖꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯈꯨꯝꯂꯛꯈꯤ, "ꯉꯛꯄꯤꯒꯅꯨ ꯏꯀꯨ ꯃꯍꯥꯔꯥꯖ, ꯇꯁꯦꯡꯅꯃꯛ ꯑꯩꯍꯥꯛ ꯂꯥꯏ ꯅꯠꯇꯦ, ꯃꯤꯅꯤ꯫ ꯑꯩꯍꯥꯛ ꯔꯪꯒꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯖꯤꯠ ꯀꯨꯃꯥꯔ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛꯅꯤ꯫ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨꯗꯤ ꯇꯥꯛꯄꯤꯌꯨ, ꯑꯗꯨꯛ ꯆꯥꯎꯔꯕ ꯔꯪꯒꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯖꯤꯠ ꯀꯨꯃꯥꯔ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃꯅ ꯀꯥꯂꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯗꯦꯁꯇ ꯃꯇꯧ ꯀꯔꯝꯅ ꯑꯋꯥ ꯑꯅꯥ ꯗꯁꯥ ꯇꯥꯈꯤꯕꯅꯣ?" ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯇꯥꯕꯤꯌꯨ ꯏꯀꯨ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯏꯅꯦ ꯃꯍꯥꯔꯥꯅꯤ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯇꯥꯕꯤꯌꯨ꯫ ꯔꯪꯒꯄꯨꯔꯗ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯏꯇꯥꯎ ꯑꯃ ꯂꯩ꯫ ꯃꯥ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯇ ꯑꯩꯅ ꯂꯨꯄꯥ ꯈꯔ ꯄꯤ꯫ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯈꯨꯠꯇꯒꯤ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯗꯣ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯑꯃꯅ ꯂꯥꯛꯂꯒ ꯆꯦꯟꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯔꯛꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ, ꯃꯉꯣꯟꯗ ꯇꯥꯈꯤꯕ ꯗꯁꯥ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯒꯤ ꯃꯆꯥꯅꯨꯄꯤ ꯁꯩꯇꯕꯇꯤꯒ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯛꯈꯤꯕ, ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ ꯊꯦꯡꯅꯗꯨꯅ ꯃꯉꯣꯟꯗ ꯃꯅꯤ ꯃꯇꯨꯝ ꯑꯃ ꯄꯤꯔꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯄ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ
ꯂꯤꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯅ ꯃꯄꯨꯛꯅꯤꯡꯗ ꯃꯊꯟꯇ ꯈꯟꯖꯈꯤ, ꯑꯣꯍ, ꯑꯩꯒꯤ ꯅꯍꯥꯃꯨꯠꯀꯤ ꯃꯄꯣꯛꯇ ꯑꯩꯒꯤ ꯀꯔꯝꯕ ꯄꯨꯅ꯭ꯌ ꯗꯥꯟꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯃ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯀꯔꯝꯕ ꯄꯨꯅ꯭ꯌ ꯗꯥꯟꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯕꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯅ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯀꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯖꯤꯠ ꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯊꯣꯛꯈꯤꯕꯅ ꯊꯣꯛꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯁꯤꯀꯣ꯫ ꯀꯗꯥꯏ ꯑꯉꯥꯡꯗꯣ, ꯏꯁꯨꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯏꯁꯨꯒꯤ ꯃꯃꯤꯡ ꯊꯣꯟꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯀꯨ ꯃꯍꯥꯔꯥꯖꯀꯤ ꯋꯥ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯩꯇꯕꯇꯤꯅ ꯄꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯂꯧꯔꯒ ꯃꯀꯨ ꯃꯍꯥꯔꯥꯖꯀꯤ ꯃꯈꯨꯠꯇ ꯁꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯑꯉꯥꯡꯒꯤ ꯐꯖꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯁ, ꯐꯖꯈ꯭ꯔꯦꯗ ꯑꯉꯥꯡ ꯑꯁꯤꯗꯤ, ꯆꯥꯎꯔꯕ ꯅꯤꯡꯊꯧ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯏꯃꯥꯛ ꯅꯨꯄꯥꯒꯤ ꯃꯆꯥ, ꯑꯩꯒꯤꯅ ꯏꯁꯨ, ꯏꯆꯥ ꯅꯨꯄꯤꯒꯤꯁꯨ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯁꯨꯁꯦ, ꯃꯁꯛꯅꯤ ꯃꯇꯧꯅꯤ ꯑꯃꯗꯤ ꯆꯥꯎꯔꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯄꯨꯝꯅꯃꯛ ꯌꯦꯡꯂꯒ ꯏꯁꯨ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯆꯟꯗ꯭ꯔꯙꯖ ꯍꯥꯏꯅ ꯄꯨꯄꯨꯅ ꯃꯃꯤꯡ ꯊꯣꯜꯂꯕꯅꯤꯀꯣ ꯍꯥꯏꯅ ꯃꯀꯨ ꯃꯍꯥꯔꯥꯖꯅ ꯃꯁꯨ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯝ ꯑꯊꯧ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯖꯣꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯥꯎꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯑꯗꯨꯗꯤ ꯏꯀꯨ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯏꯅꯦꯝ ꯃꯍꯥꯔꯥꯅꯤꯁꯨ ꯇꯥꯕꯤꯌꯨ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯇꯥꯕꯤꯌꯨ, ꯍꯧꯖꯤꯛꯇꯤ ꯖꯣꯏ ꯑꯣꯏꯔꯕꯅꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯡꯖ ꯂꯥꯡꯖꯔꯤ, ꯆꯥꯛꯂꯦꯟ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯆꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯃꯇꯨꯡꯗ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯅ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯗ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯁꯩꯇꯕꯇꯤ ꯃꯊꯟꯇꯅꯤ, ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯃꯥꯛ ꯅꯨꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯣ, ꯑꯩꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯈꯤ, ꯋꯥꯔꯧꯕꯤꯒꯅꯨ ꯏꯀꯨ ꯃꯍꯥꯔꯥꯖ, ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯈꯣ, ꯑꯩꯍꯥꯛ ꯔꯪꯒꯄꯨꯔ ꯊꯥꯗꯣꯔꯛꯄ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯦ, ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯎꯟꯄꯣꯠꯅꯆꯤꯡꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯖꯤꯠ ꯀꯨꯃꯥꯔ ꯅꯤꯡꯊꯧ ꯑꯃꯗꯤ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖ, ꯑꯉꯝ ꯑꯊꯧꯁꯤꯡ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯕꯨ ꯔꯪꯒꯄꯨꯔꯗ ꯊꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯔꯪꯒꯄꯨꯔꯗ ꯂꯥꯟꯃꯤ ꯑꯃꯈꯛ ꯍꯥꯟꯅ ꯊꯥꯗꯨꯅ ꯃꯇꯥꯎ ꯃꯣꯍꯟꯂꯥꯜꯗ ꯄꯥꯎ ꯊꯥꯈꯤ, ꯏꯇꯥꯎ, ꯑꯩ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯪꯒꯄꯨꯔꯗ ꯍꯜꯂꯛꯂꯒꯅꯤ, ꯑꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇꯁꯨ ꯄꯥꯎ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯂꯥꯟꯃꯤ ꯑꯃꯈꯛꯇ ꯄꯥꯎ ꯊꯥꯈ꯭ꯔꯦ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯄꯥꯎ ꯑꯁꯤ ꯃꯣꯍꯟꯂꯥꯜꯅ ꯇꯥꯕꯗ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯣꯍꯟꯂꯥꯜꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯈꯤ, ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯖ ꯑꯖꯤꯠ ꯀꯨꯃꯥꯔ ꯉꯁꯤ ꯔꯪꯒꯄꯨꯔꯗ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯅ꯫ ꯔꯪꯒꯄꯨꯔꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈꯤ ꯑꯖꯤꯠ ꯀꯨꯃꯥꯔ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯗꯨꯗ꯫ ꯑꯁꯨꯝꯅ ꯔꯪꯒꯄꯨꯔꯒꯤ ꯑꯉꯝ ꯑꯊꯧ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯑꯖꯤꯠ ꯀꯨꯃꯥꯔꯕꯨ ꯑꯣꯛꯀꯗꯕꯒꯤ ꯃꯍꯩ ꯃꯉꯛ ꯊꯥꯡꯒꯠꯅꯗꯨꯅ ꯉꯥꯏꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯂꯥꯟꯃꯤꯅ ꯆꯤꯡꯕ ꯄ꯭ꯔꯖꯥ ꯈꯔꯒ ꯂꯣꯏꯅꯅ ꯃꯃꯥꯛ ꯅꯨꯄꯥ ꯑꯖꯤꯠ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯩꯇꯕꯇꯤꯕꯨ ꯔꯪꯒꯄꯨꯔꯗ ꯊꯤꯜꯂꯛꯈꯤ꯫ ꯔꯪꯒꯄꯨꯔꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯦ, ꯀꯥꯂꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯦ ꯄꯨꯂꯞ ꯄꯨꯟꯃꯤꯟꯅꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯤꯅ ꯄꯨꯡꯃꯨ ꯃꯨꯗꯨꯅ ꯑꯣꯟꯊꯣꯛꯄ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠ ꯑꯁꯤ ꯆꯥꯃꯤꯟꯅꯩ ꯊꯛꯃꯤꯟꯅꯩ, ꯍꯔꯥꯎꯔꯦ, ꯑꯃꯒ ꯑꯃꯒ ꯈꯣꯏꯔꯝꯅꯩ꯫ ꯑꯁꯨꯝꯅ ꯔꯪꯒꯄꯨꯔꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯁꯩꯇꯕꯇꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯀꯤ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯃꯔꯝꯗꯤ ꯀꯥꯂꯨꯔꯥꯖꯇꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯁꯩꯇꯕꯇꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯕꯗꯨꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯇꯣ ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯛ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯪꯒꯣꯜ ꯑꯥꯁꯤꯔꯕꯥꯗ ꯄꯤꯕꯤꯔꯦ꯫ ꯃꯌꯥꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕ ꯑꯃꯗꯤ ꯆꯥꯕ ꯊꯛꯄ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖ ꯀꯥꯂꯤꯄꯨꯔꯗ ꯍꯜꯂꯛꯂꯦ꯫ ꯀꯥꯂꯨꯔꯥꯖ ꯃꯍꯥꯔꯥꯖꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯁꯩꯇꯕꯇꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯔꯪꯒꯄꯨꯔꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯣꯍꯟꯂꯥꯜꯅ ꯑꯖꯤꯠ ꯀꯨꯃꯥꯔꯗ ꯍꯪꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯝꯗꯧꯈ꯭ꯔꯦ? ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯒꯤ ꯈꯨꯠꯇꯒꯤ ꯄꯩꯁꯥ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯕꯤꯙꯤ ꯍꯥꯏꯕ ꯏꯁꯣꯔꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯅ ꯍꯨꯔꯥꯟꯕꯗꯣ ꯑꯍꯤꯡ ꯑꯃ, ꯑꯌꯨꯛ ꯑꯃ, ꯅꯨꯡꯊꯤꯜ ꯑꯃ ꯂꯦꯞꯇꯅ ꯇꯥꯟꯅꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯇꯥꯈꯤꯕ ꯗꯁꯥ ꯑꯃꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯊꯠꯈꯤꯕ
ꯃꯃꯤꯠ ꯃꯅꯥ ꯀꯣꯊꯣꯛꯈꯤꯕ, ꯆꯩꯇꯕꯇꯤꯅ ꯄ꯭ꯔꯥꯟ ꯀꯠꯈꯤꯕ ꯑꯃꯁꯨꯡ ꯃꯆꯥꯒꯤ ꯁꯣꯁꯇꯤ ꯄꯨꯖꯥ ꯅꯨꯃꯤꯠꯇ ꯕꯤꯙꯤ ꯐꯥꯗꯨꯅ ꯃꯅꯤ ꯃꯇꯨꯝ ꯄꯤꯔꯝꯕ ꯑꯃꯗꯤ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯟꯖꯤꯟꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯣꯍꯟꯂꯥꯜꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯣꯍꯟꯂꯥꯜꯅ ꯈꯨꯝꯂꯛꯈꯤ, "ꯑꯣ, ꯏꯇꯥꯎꯗꯤ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯗꯁꯥ ꯇꯥꯔꯕꯀꯣ? ꯑꯩꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯐꯔꯦ, ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯄꯥꯕꯨꯡ ꯍꯥꯠꯈꯤꯕ ꯃꯟꯇ꯭ꯔꯤ ꯁꯤꯈꯥꯜꯆꯥꯟꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯑꯩꯍꯥꯛ ꯖꯣꯏꯄꯨꯔꯗ ꯆꯠꯆꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯊꯪ ꯑꯃꯇꯪ ꯄꯤꯕꯤꯌꯨ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯩꯅ ꯏꯇꯥꯎꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯖꯪꯒꯜꯗ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯋꯥꯁꯛꯈꯤꯕ ꯃꯔꯝꯅ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯩꯍꯥꯛ ꯖꯣꯏꯄꯨꯔꯤ ꯆꯠꯇꯨꯅ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯌꯦꯡꯖꯔꯨꯒꯦ꯫ ꯖꯣꯏꯄꯨꯔꯤꯗ ꯏꯇꯥꯎꯒꯤ ꯃꯤꯆꯪꯗ ꯃꯤ ꯀꯌꯥꯝꯅ ꯂꯩꯕ, ꯑꯗꯨꯒ ꯁꯤꯈꯥꯜꯆꯥꯟꯒꯤ ꯂꯥꯟꯃꯤꯅ ꯀꯌꯥꯃꯨꯛ ꯂꯩꯕ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯖꯣꯏꯄꯨꯔꯤꯗ ꯆꯠꯇꯨꯅ ꯂꯣꯟꯅ ꯌꯦꯡꯖꯔꯨꯒꯦ꯫ ꯏꯇꯥꯎꯅ ꯑꯌꯥꯕ ꯑꯃꯇꯪ ꯄꯤꯕꯤꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯣꯍꯟꯂꯥꯜꯒꯤ ꯋꯥꯁꯤ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯁꯤꯈꯥꯜꯆꯥꯟꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯃꯟ ꯈꯨꯝꯕ ꯉꯝꯅꯕꯒꯤꯗꯃꯛ ꯏꯇꯥꯎꯅ ꯍꯥꯟꯅ ꯖꯣꯏꯄꯨꯔꯤꯗ ꯆꯠꯇꯨꯅ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯌꯦꯡꯕꯤꯔꯨꯔꯣ꯫ ꯏꯇꯥꯎꯅ ꯈꯔ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯑꯌꯥꯕ ꯌꯥꯊꯪ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯣꯍꯟꯂꯥꯜꯅ ꯈꯜꯂꯛꯏ, "ꯑꯩꯍꯥꯛ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯃꯇꯧ ꯀꯔꯝꯅ ꯖꯣꯏꯄꯨꯔꯤꯗ ꯆꯠꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯣꯡ ꯖꯒꯣꯏ ꯁꯥꯕ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯆꯥꯎꯔꯕ ꯌꯣꯡ ꯑꯃ ꯐꯥꯗꯨꯅ ꯌꯣꯡ ꯑꯗꯨ ꯃꯣꯍꯟꯂꯥꯜꯅ ꯁꯤꯀꯥꯔ ꯇꯝꯕꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯣꯍꯟꯂꯥꯜꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯖꯪꯒꯜꯗ ꯆꯥꯎꯔꯛꯄꯅꯤꯅ ꯌꯣꯡꯒꯤ ꯃꯔꯣꯜ ꯃꯣꯍꯟꯂꯥꯜꯗꯤ ꯅꯤꯡꯊꯤꯅ ꯈꯪꯕꯅꯤꯅ ꯆꯥꯎꯔꯕ ꯌꯣꯡ ꯑꯗꯣ ꯁꯤꯀꯥꯔ ꯇꯝꯕꯤꯕ ꯍꯧꯔꯦ꯫ ꯍꯟꯗꯛ ꯃꯣꯍꯟꯂꯥꯜꯅ ꯖꯣꯏꯄꯨꯔꯤꯗ ꯌꯣꯡ ꯖꯒꯣꯏ ꯁꯥꯕ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯍꯟꯒꯗꯧꯔꯤ꯫ ꯖꯒꯣꯏ ꯁꯥꯒꯗꯧꯔꯤꯕ ꯌꯣꯡ ꯑꯗꯣ ꯇꯞ ꯅꯞꯄꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯄꯤꯔꯦ, ꯌꯣꯡꯒ ꯆꯥꯟꯅꯒꯗꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯤꯟꯕꯤꯔꯦ, ꯌꯣꯡꯒꯤ ꯃꯀꯣꯛꯇ ꯇꯨꯄꯤ ꯑꯃ ꯎꯞꯄꯤꯔꯦ, ꯃꯃꯩꯗꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯔꯥꯜ ꯑꯃ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯁꯤꯟꯕꯤꯔꯦ꯫ ꯌꯣꯡꯗꯨꯒꯤ ꯃꯅꯥꯗꯁꯨ ꯁꯅꯥ ꯑꯃꯃꯝ ꯌꯥꯟꯁꯤꯟꯕꯤꯗꯨꯅ ꯌꯣꯡ ꯖꯒꯣꯏ ꯁꯥꯍꯟꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯌꯣꯡ ꯖꯒꯣꯏ ꯁꯥꯅꯕ ꯃꯇꯤꯛ ꯆꯥꯅ ꯁꯤꯀꯥꯔ ꯍꯩꯔꯕ ꯌꯣꯡ ꯑꯗꯨ ꯄꯨꯔꯒ ꯃꯣꯍꯟꯂꯥꯜꯗꯨ ꯖꯣꯏꯄꯨꯔꯤꯗ ꯌꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯌꯣꯡ ꯖꯒꯣꯏ ꯁꯥꯍꯟꯕ ꯆꯠꯄꯗ ꯏꯆꯝ ꯆꯝꯅ ꯆꯠꯂꯕꯗꯤ ꯑꯔꯣꯟꯕ ꯄꯥꯎ ꯂꯧꯕ ꯃꯤ ꯃꯥꯟꯈꯤꯅꯤ ꯈꯟꯗꯨꯅ ꯃꯣꯍꯟꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯈꯨꯕ ꯑꯃ ꯁꯦꯠꯆꯤꯜꯂꯦ꯫ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯈꯨꯕ꯭ꯔꯥ ꯈꯨꯗ, ꯆꯣꯟꯕ꯭ꯔꯥ ꯆꯣꯟꯗ ꯇꯧꯗꯨꯅ ꯁꯦꯠꯂꯦ꯫ ꯌꯣꯡꯒ ꯃꯥꯟꯅꯅ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯤꯠꯁꯤꯜꯂꯦ꯫ ꯃꯀꯣꯛꯇꯁꯨ ꯇꯨꯄꯤ ꯈꯨꯗꯨꯞ ꯑꯃꯃꯨꯛ ꯁꯥꯡꯕ ꯑꯃ ꯎꯞꯁꯤꯟꯕꯤꯔꯦ꯫ ꯇꯨꯄꯤ ꯑꯗꯨ ꯁꯥꯡꯅ ꯃꯇꯣꯟ ꯇꯨꯝꯃꯤ꯫ ꯇꯨꯄꯤ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯁꯅꯥꯔꯩ ꯑꯊꯣꯟꯕ ꯃꯥꯟꯕ ꯂꯩ ꯑꯃ ꯊꯦꯠꯆꯤꯜꯂꯦ꯫ ꯇꯨꯄꯤ ꯑꯗꯨ ꯑꯃꯨꯕ ꯃꯆꯨꯅꯤ꯫ ꯈꯗꯥꯡꯗꯁꯨ ꯀꯣꯏ ꯁꯥꯡꯅ ꯍꯨꯏꯃꯨꯛ ꯆꯣꯟꯊꯅ ꯈꯥꯛꯂꯦ꯫ ꯅꯥꯇꯣꯟꯒꯤ ꯃꯈꯣꯡꯗꯁꯨ ꯈꯣꯡꯖꯤ ꯃꯈꯣꯟ ꯊꯣꯛꯄꯤ ꯇꯥꯟ ꯊꯥꯅꯕ ꯑꯃ ꯁꯤꯖꯜꯂꯦ꯫ ꯃꯔꯦꯡꯕꯥꯟꯗ ꯊꯣꯂꯣꯞ ꯑꯃꯁꯨ ꯌꯥꯟꯁꯤꯟꯗꯨꯅ ꯑꯣꯟꯊꯣꯛꯄ ꯑꯕꯇꯥꯔ ꯑꯃ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯌꯣꯡꯒꯤ ꯃꯑꯣꯡ ꯃꯇꯧꯅꯦ ꯄꯨꯔꯥ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯣꯍꯟꯂꯥꯜꯒ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯑꯋꯥ ꯑꯅꯥ ꯅꯪꯂꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯃꯣꯍꯟꯂꯥꯜꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯊꯥꯗꯣꯛꯄ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯊꯥꯡ ꯁꯣꯔꯤꯗꯨ ꯃꯣꯍꯟꯂꯥꯜꯒꯤ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯌꯦꯞꯁꯤꯟꯗꯨꯅ ꯁꯤꯀꯥꯔ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯌꯣꯡꯗꯨꯒ ꯃꯣꯍꯟꯂꯥꯜꯒ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯖꯒꯥ ꯑꯃꯗ ꯌꯣꯡ ꯑꯗꯨ ꯖꯒꯣꯏ ꯁꯥꯍꯟꯅꯕ ꯄꯨꯔꯛꯂꯦ꯫ ꯃꯣꯍꯟꯂꯥꯜꯅ ꯈꯣꯡꯖꯤ ꯑꯗꯨ ꯂꯩꯕꯥꯛꯇ ꯃꯈꯣꯡꯅ ꯇꯥꯟ ꯊꯥꯗꯨꯅ ꯊꯤꯜꯂꯒ ꯙꯣꯂꯣꯛ ꯑꯗꯨ ꯌꯩꯔꯛꯄꯗ ꯌꯣꯡ ꯑꯗꯨꯅ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯖꯒꯣꯏ ꯁꯥꯒꯗꯧꯔꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯇꯥꯛꯈꯤ꯫ ꯑꯁꯨꯝꯗꯧꯅ ꯃꯣꯍꯟꯂꯥꯜꯅ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯊꯣꯂꯣꯛ ꯑꯗꯨ ꯌꯩꯔꯒ ꯃꯈꯣꯡꯅ ꯂꯩꯕꯥꯛꯇ ꯊꯤꯟꯗꯨꯅ ꯒꯣꯇꯥꯜ ꯌꯩꯔꯒ ꯌꯣꯡ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯌꯣꯡꯒꯤ ꯖꯒꯣꯏꯕꯨ ꯌꯦꯡꯒꯗ꯭ꯔꯥ, ꯃꯣꯍꯟꯂꯥꯜꯒꯤ ꯃꯑꯣꯡ ꯃꯇꯧꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯌꯦꯡꯂꯤꯕ ꯚꯥꯕꯣꯛ ꯄꯨꯝꯅꯃꯛꯇꯨ꯫ ꯌꯣꯡ ꯑꯃꯗꯤ ꯃꯣꯍꯟꯂꯥꯜꯒꯤ ꯖꯒꯣꯏ ꯑꯗꯨ ꯌꯦꯡꯂꯤꯕ ꯚꯥꯕꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯈꯔꯁꯨ ꯌꯦꯡꯕ ꯌꯥꯎꯔꯝꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯀꯣꯅꯨꯡ ꯀꯥꯔꯛꯄꯗ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯁꯤꯈꯥꯜꯆꯥꯟ ꯅꯤꯡꯊꯧꯗ ꯌꯣꯡꯒꯤ ꯖꯒꯣꯏ ꯑꯗꯨꯒꯤ ꯄꯥꯎ ꯇꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯁꯤꯈꯥꯜꯆꯥꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯐꯖꯔꯗꯤ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯛꯎ, ꯑꯩꯁꯨ ꯌꯦꯡꯅꯤꯡꯏ" ꯍꯥꯏꯕꯗꯒꯤ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯦ꯫ ꯅꯤꯡꯊꯧ ꯁꯤꯈꯥꯜꯆꯥꯟꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ, ꯅꯨꯄꯤ ꯑꯉꯥꯡ, ꯏꯆꯥ ꯏꯁꯨ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯗ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯊꯣꯔꯛꯑꯣ, ꯀꯣꯅꯨꯡꯒꯤ ꯔꯥꯖ ꯃꯟꯗꯣꯜꯗ ꯌꯣꯡ ꯖꯒꯣꯏ ꯁꯥꯒꯗꯧꯔꯦ" ꯍꯥꯏꯅ ꯄꯥꯎ ꯄꯤꯕꯗꯒꯤ
ꯃꯤ ꯄꯨꯝꯅꯃꯛ ꯇꯤꯜꯂꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯣꯡꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯗꯨꯅꯤ, ꯃꯣꯍꯟꯂꯥꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅꯤ ꯎꯕꯗ ꯅꯤꯡꯊꯧ ꯁꯤꯈꯥꯜꯆꯥꯟꯗꯨ ꯃꯄꯨꯛꯅꯤꯡ ꯄꯦꯜꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯉꯛꯁꯝꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯤꯛ ꯑꯃ ꯂꯧꯊꯣꯛꯂꯒ ꯖꯒꯣꯏ ꯁꯥꯔꯤꯕ ꯌꯣꯡ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯌꯣꯡꯕꯨ ꯖꯒꯣꯏ ꯁꯥꯍꯜꯂꯤꯕ ꯃꯤ ꯑꯗꯨꯗ ꯄꯩꯁꯥ ꯂꯨꯄꯥ ꯈꯔ ꯄꯤꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯁꯤꯈꯥꯜꯆꯥꯟꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯌꯣꯡꯕꯨ ꯖꯒꯣꯏ ꯁꯥꯍꯜꯂꯤꯕ ꯃꯣꯍꯟꯂꯥꯜꯗ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯄꯤꯕ ꯀꯧꯕꯅꯤꯅ ꯃꯣꯍꯟꯂꯥꯜꯗꯨ ꯌꯥꯝꯅ ꯕꯦꯚꯥꯔ ꯇꯧꯅ ꯅꯣꯟꯊꯔꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯌꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯁꯤꯈꯥꯜꯆꯥꯟꯅ ꯃꯣꯍꯟꯂꯥꯜꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯣ ꯃꯣꯍꯟꯂꯥꯜꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯎꯕꯗꯒꯤ ꯁꯨꯔꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯩꯁꯥ ꯄꯤꯒꯦ ꯇꯧꯔꯝꯕ ꯑꯗꯨ ꯐꯨꯔꯤꯠꯈꯥꯎꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯃꯣꯍꯟꯂꯥꯜꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯅꯤꯡꯊꯧ ꯁꯤꯈꯥꯜꯆꯥꯟꯅ ꯁꯠꯂꯒ ꯊꯥꯡꯗꯨꯒꯤ ꯃꯅꯤꯡ ꯃꯃꯥꯡꯗ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯊꯥꯡ ꯑꯗꯨꯒꯤ ꯃꯈꯣꯛꯇ ꯑꯖꯤꯠ ꯀꯨꯃꯥꯔ ꯍꯥꯏꯅ ꯊꯥꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯁꯤꯈꯥꯜꯆꯥꯟꯅ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯎꯔꯛꯏ, "ꯌꯣꯡ ꯖꯒꯣꯏ ꯁꯥꯍꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯥꯎ!" ꯂꯥꯟꯃꯤ ꯆꯦꯡꯁꯤꯜꯂꯛꯇꯨꯅ ꯖꯕꯥꯟ ꯂꯧꯅꯕ ꯃꯣꯍꯟꯂꯥꯜꯕꯨ ꯐꯥꯔꯒ ꯅꯤꯡꯊꯧ ꯁꯤꯈꯥꯜꯆꯥꯟꯅ ꯋꯥ ꯍꯪꯈꯤ, "ꯍꯦ ꯅꯨꯄꯥ, ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯔꯤ ꯗꯦꯁ ꯃꯆꯥꯅꯣ? ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯅꯪꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨ" ꯍꯥꯏꯅ ꯙꯝꯀꯥ ꯇꯧꯗꯨꯅ ꯖꯕꯥꯟ ꯂꯧꯈꯤ꯫ ꯃꯣꯍꯟꯂꯥꯜꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯖꯪꯒꯜꯗ ꯆꯥꯎꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯖꯪꯒꯂꯤꯌꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯩꯒꯤ ꯏꯊꯧꯗꯤ ꯌꯣꯡ ꯐꯥꯔꯒ ꯖꯒꯣꯏ ꯁꯥꯍꯟꯕꯅꯤ꯫ ꯁꯑꯣꯝ ꯐꯥꯗꯨꯅ ꯁꯤꯀꯥꯔ ꯇꯝꯕꯤꯕ, ꯇꯦꯅꯋꯥ ꯐꯥꯗꯨꯅ ꯃꯔꯣꯜ ꯇꯝꯕꯤꯕ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯩꯒꯤ ꯌꯨꯝ ꯂꯩꯖꯗꯦ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯖꯪꯒꯜꯗ ꯆꯥꯎꯔꯛꯏ꯫ ꯊꯥꯡ ꯑꯁꯤꯁꯨ ꯑꯩꯅ ꯖꯪꯒꯜꯗ ꯀꯣꯏꯆꯠ ꯆꯠꯄꯗ ꯇꯥꯔꯝꯕꯗꯒꯤ ꯈꯨꯜꯂꯛꯄꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯊꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛ ꯊꯣꯏꯗꯣꯛꯅ ꯀꯔꯤꯁꯨ ꯈꯪꯖꯗꯦ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯣꯍꯟꯂꯥꯜꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯤꯈꯥꯜꯆꯥꯟꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯑꯁꯤ ꯃꯕꯨꯛ ꯁꯦꯡꯗꯦ, ꯖꯦꯜꯗ ꯊꯝꯃꯨ꯫ ꯅꯨꯄꯥ ꯑꯁꯤ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯅꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯖꯤꯠ ꯀꯨꯃꯥꯔ ꯁꯣꯏꯗꯅ ꯍꯤꯡꯂꯝꯈꯤꯒꯅꯤ꯫ ꯂꯥꯜꯒꯤꯗꯃꯛ ꯄꯥꯎ ꯂꯧꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯍꯥꯛ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯇꯥꯛꯎ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ? ꯑꯁꯦꯡꯕ ꯃꯐꯝ ꯇꯥꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯃꯤꯠ 9ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯇꯥꯛꯇ꯭ꯔꯕꯗꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯗ ꯅꯍꯥꯛ ꯍꯥꯠꯀꯅꯤ ꯈꯪꯉꯨ" ꯍꯥꯏꯅ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯁꯤꯈꯥꯜꯆꯥꯟ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯉꯥꯛꯎ꯫ ꯌꯣꯡꯕꯨ ꯖꯒꯣꯏ ꯁꯥꯍꯜꯂꯤꯕ ꯃꯤ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯂꯥꯟꯃꯤꯅꯤ꯫ ꯑꯩ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯕꯅꯤꯅ ꯑꯖꯤꯠ ꯀꯨꯃꯥꯔ ꯑꯩꯒꯤ ꯖꯒꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯟ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯃꯤꯠ ꯅꯅꯥ ꯅꯥꯀꯣꯡ ꯁꯤꯡꯅ ꯂꯩꯌꯨ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯁꯤꯅ ꯖꯦꯜ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯅꯨꯃꯤꯠ 9ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯂꯧ." ꯑꯁꯨꯝ ꯇꯧꯗꯅ ꯃꯣꯍꯟꯂꯥꯜꯗꯨ ꯖꯦꯜꯗ ꯊꯝꯈ꯭ꯔꯦ꯫ ꯁꯤꯈꯥꯜꯆꯥꯟꯒꯤ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛꯅꯆꯤꯡꯕ ꯁꯤꯈꯥꯜꯆꯥꯟ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯅ ꯑꯣꯏ, ꯃꯔꯝꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯗꯒꯤꯅꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯅ ꯑꯣꯏ꯫ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯣꯍꯟꯂꯥꯜꯅ ꯃꯊꯟꯇ ꯈꯜꯂꯛꯏ, "ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯍꯥꯏꯅ꯫ ꯑꯩꯍꯥꯛꯅ ꯑꯁꯨꯝ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯇꯣꯛꯂꯅꯤꯗꯀꯣ" ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁꯤꯈꯥꯜꯆꯥꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯦꯁ ꯆꯪꯂꯛꯇꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯔꯝꯗ ꯃꯣꯍꯟꯂꯥꯜꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯃꯣꯍꯟꯂꯥꯜꯕꯨ ꯍꯥꯠꯀꯗꯕ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯒꯗꯕꯒꯤ ꯑꯍꯤꯡꯗ ꯁꯤꯈꯥꯜꯆꯥꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕꯤ ꯁꯨꯁꯤꯂꯥꯅ ꯃꯣꯍꯟꯂꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯑꯃꯁꯨꯡ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯑꯁꯦꯡꯕ ꯃꯔꯣꯜ ꯑꯃꯇꯪꯗꯤ ꯈꯪꯒꯦ ꯍꯥꯏꯅ ꯃꯣꯍꯟꯂꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡ ꯁꯛꯂꯕ ꯅꯉꯣꯟꯗ ꯑꯩꯍꯥꯛ ꯁꯛ ꯇꯥꯛꯆꯒꯦ꯫ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯁꯤꯈꯥꯜꯆꯥꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯁꯨꯁꯤꯂꯥ ꯀꯧꯏ꯫ ꯑꯇꯩꯅ ꯍꯪꯕꯅ ꯑꯃꯅꯤ, ꯑꯩꯅ ꯍꯪꯕꯅ ꯑꯃꯅꯤ꯫ ꯑꯩꯕꯨ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯔꯝꯗ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯏꯕꯨꯡꯕꯨ ꯖꯦꯜ ꯃꯅꯨꯡꯗ ꯊꯝꯂꯤꯕꯁꯦ ꯅꯆꯜꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯍꯥꯛꯀ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ꯫ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯇꯧꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯄꯥꯕꯨꯡꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯥꯅ ꯃꯟꯇ꯭ꯔꯤ ꯑꯣꯏ꯫ ꯃꯇꯝꯗꯨꯗ ꯏꯄꯥꯅ ꯂꯥꯟ ꯂꯥꯛꯏ ꯍꯥꯏꯖꯤꯟꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯄꯨꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯕꯁꯤꯅꯤ꯫ ꯑꯩ ꯑꯖꯤꯠ ꯀꯨꯃꯥꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯅꯆꯜꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯁꯨꯁꯤꯂꯥꯒꯤ ꯋꯥ ꯑꯁꯤ ꯆꯨꯝꯂꯝꯒꯗ꯭ꯔꯥ ꯆꯨꯝꯂꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯗꯨꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯨꯁꯤꯂꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ ꯁꯛꯂꯕ, ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯖꯕꯗ
ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯕꯨꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯜꯒꯤꯗꯃꯛ ꯄꯥꯎ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤ 5,000 ꯂꯩꯔꯤꯕꯁꯦ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤꯗꯃꯛ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯒ ꯈꯪꯗ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯪꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯄ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯏꯊꯟꯇ ꯊꯤꯟꯗꯨꯅ ꯅꯃꯥꯡꯗ ꯁꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯅ ꯅꯨꯄꯤ ꯍꯥꯠꯄ ꯄꯥ ꯄꯨꯕꯤꯌꯨꯀꯣ ꯍꯥꯏꯅ ꯁꯨꯁꯤꯂꯥꯅ ꯃꯣꯍꯟꯂꯥꯜꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯣꯍꯟꯂꯥꯜꯅ ꯈꯜꯂꯛꯏ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯄꯨꯛꯆꯦꯜꯗꯤ ꯁꯦꯡꯉꯤ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯁꯨꯁꯤꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯇꯥꯔꯣ, ꯑꯩꯒꯤ ꯏꯇꯥꯎ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯖꯪꯒꯜꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯏꯇꯥꯎ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯑꯩꯍꯥꯛꯀ ꯆꯍꯤ 9-10 ꯉꯥꯏꯔꯤꯉꯩ ꯃꯇꯝꯗꯨꯗ ꯖꯪꯒꯜꯗ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯔꯪꯒꯄꯨꯔꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯁꯨꯁꯤꯂꯥꯒꯤ ꯃꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯔꯤ ꯂꯤꯔꯕ ꯃꯇꯨꯡꯗ ꯃꯣꯍꯟꯂꯥꯜ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯖꯣꯏꯄꯨꯔꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯍꯥꯏꯖꯒꯦ ꯏꯕꯦꯝꯃ꯫ ꯑꯩꯒꯤ ꯏꯇꯥꯎ ꯑꯖꯤꯠ ꯀꯨꯃꯥꯔꯕꯨ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯁꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯂꯥꯜ ꯇꯧꯅꯕꯒꯤ ꯑꯩꯍꯥꯛ ꯃꯐꯝꯁꯤꯗ ꯄꯥꯎ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯜ ꯑꯁꯤꯗ ꯏꯕꯦꯝꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯏꯇꯥꯎ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯖꯔꯕꯗꯤ ꯏꯕꯦꯝꯃꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯀꯠꯆꯒꯅꯤ ꯍꯥꯏꯅ ꯃꯣꯍꯟꯂꯥꯜꯅ ꯁꯨꯁꯤꯂꯥꯗ ꯍꯥꯏꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯁꯨꯁꯤꯂꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ ꯁꯛꯂꯕ ꯅꯉꯣꯟꯗ ꯅꯆꯜꯅ ꯎꯄꯥꯏ ꯑꯃ ꯇꯥꯛꯆꯒꯦ꯫ ꯍꯧꯖꯤꯛ ꯏꯕꯨꯡꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯄꯥꯟꯁꯤ ꯂꯥꯟꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯕ ꯎꯈꯣꯡꯁꯤꯗ ꯀꯥꯈꯠꯇꯨꯅ ꯌꯨꯝ ꯃꯊꯛꯇ ꯑꯁꯨꯝ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯁꯣꯝꯗ ꯇꯨꯔꯦꯜ ꯑꯃ ꯂꯩꯕꯅꯤ, ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯂꯥꯜ ꯂꯥꯛꯄꯤꯔꯣ, ꯅꯆꯜꯁꯨ ꯑꯁꯣꯝꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕꯗꯒꯤ ꯃꯣꯍꯟꯂꯥꯜꯗꯨ ꯌꯨꯝꯊꯛ ꯀꯥꯈꯠꯇꯨꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯃꯣꯍꯟꯂꯥꯜ ꯍꯥꯠꯂꯁꯤ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯅꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯖꯦꯜ ꯃꯅꯨꯡꯗ ꯌꯦꯡꯂꯨꯕꯗ ꯃꯣꯍꯟꯂꯥꯜ ꯂꯩꯔꯝꯗ꯭ꯔꯦ, ꯑꯍꯤꯡꯗ ꯆꯦꯟꯈꯤꯔꯝꯂꯦ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯈꯥꯜꯆꯥꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯂꯥꯟꯃꯤ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯜ ꯂꯥꯛꯂꯅꯤ, ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯈꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯃꯣꯍꯟꯂꯥꯜꯒ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯑꯀꯨꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯅꯃꯛ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯣꯍꯟꯂꯥꯜ ꯔꯪꯒꯄꯨꯔꯒꯤ ꯂꯥꯟꯃꯤꯒꯤ ꯑꯣꯏꯗꯨꯅ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯟ ꯂꯥꯛꯂꯦ꯫ ꯀꯥꯂꯤꯄꯨꯔꯗ ꯂꯩꯕ ꯃꯀꯨ ꯃꯍꯥꯔꯥꯖꯀꯤ ꯂꯥꯟꯃꯤ ꯃꯈꯩ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯄꯨꯔꯒ ꯃꯈꯥ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯟ ꯂꯥꯛꯑꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯊꯣꯛ ꯑꯅꯤ ꯊꯣꯛꯅ ꯖꯣꯏꯄꯨꯔꯤꯗ ꯂꯥꯛꯂꯦ꯫ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝꯗꯅ ꯁꯤꯈꯥꯜꯆꯥꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯦꯁꯀ ꯃꯣꯍꯟꯂꯥꯜꯒ ꯃꯥꯒꯤ ꯂꯣꯏꯅꯔꯤꯕ ꯂꯥꯟꯃꯤꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯟ ꯁꯣꯛꯅꯔꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯂꯥꯟꯃꯤꯒ ꯁꯤꯈꯥꯜꯆꯥꯟꯒꯤ ꯂꯥꯟꯃꯤꯒ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯤ꯫ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯁꯤꯈꯥꯜꯆꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯨꯁꯤꯂꯥꯒꯤ ꯂꯥꯟꯃꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯪꯒꯣꯜ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯨꯁꯤꯂꯥꯅ ꯈꯜꯂꯤ, ꯑꯩꯃꯛꯅꯗꯤ ꯏꯄꯥꯕꯨ ꯍꯥꯠꯄꯗꯤ ꯍꯥꯠꯂꯔꯣꯏ, ꯃꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯁꯦ ꯁꯤꯒꯦ ꯁꯤꯖꯍꯧꯔꯁꯅꯨ ꯈꯜꯂꯗꯨꯅ ꯁꯨꯁꯤꯂꯥꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯈꯩ ꯍꯣꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯂꯥꯎꯔꯛꯏ, ꯍꯦ ꯁꯤꯈꯥꯜꯆꯥꯟ, ꯅꯪꯒꯤ ꯂꯥꯟꯃꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯆꯦꯟꯒꯦ ꯈꯟꯒꯅꯨ꯫ ꯅꯪꯅ ꯅꯊꯧꯅꯥ ꯅꯔꯤꯡꯖꯦꯜ ꯂꯩꯔꯕꯗꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯌꯥꯎꯅꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯠꯇꯣꯛꯅꯁꯤ꯫ ꯅꯈꯨꯠꯇ ꯊꯥꯡ ꯄꯥꯏꯈꯠꯂꯨ, ꯅꯪꯅ ꯉꯝꯂꯒ ꯑꯩꯕꯨ ꯍꯥꯠꯆꯧ, ꯑꯩꯅ ꯉꯝꯂꯒ ꯅꯪꯒꯤ ꯅꯉꯛ ꯑꯗꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯊꯕꯠ ꯀꯛꯊꯠꯇꯨꯅ ꯅꯪꯕꯨ ꯍꯥꯠꯂꯒ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯗꯨꯅ ꯑꯩꯒꯤ ꯋꯥꯁꯛ ꯉꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯁꯤꯈꯥꯜꯆꯥꯟꯒ ꯑꯖꯤꯠ ꯀꯨꯃꯥꯔꯒ ꯉꯥꯏꯍꯥꯛ ꯊꯥꯡ ꯍꯥꯏꯗꯠꯅꯔꯕ ꯃꯇꯨꯡꯗ ꯁꯤꯈꯥꯜꯆꯥꯟꯒꯤ ꯊꯥꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯁꯤꯈꯥꯜꯆꯥꯟꯒꯤ ꯊꯥꯡ ꯂꯩꯕꯥꯛꯇ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯁꯤꯈꯥꯜꯆꯥꯟꯒꯤ ꯃꯉꯛ ꯑꯗꯨ ꯑꯖꯤꯠ ꯀꯨꯃꯥꯔꯒꯤ ꯊꯥꯡꯗꯨꯅ ꯊꯕꯠ ꯀꯛꯊꯠꯇꯨꯅ ꯁꯤꯈꯥꯜꯆꯥꯟ ꯊꯋꯥꯏ ꯊꯥꯔꯦ꯫ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯗꯨꯅ ꯇꯦꯡꯊꯥꯔꯛꯈꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯖꯔꯦ꯫ ꯑꯃꯨꯛꯇꯗꯤ ꯅꯆꯥꯕꯨ ꯍꯔꯥꯎꯅ ꯑꯀꯥꯁꯇꯒꯤ ꯌꯦꯡꯂꯛꯎꯕ ꯄꯥꯕꯨꯡ, ꯏꯃꯥ ꯅꯆꯥꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯏꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕꯗꯥꯏ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯏꯃꯥ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯖꯤꯠ ꯀꯨꯃꯥꯔ ꯏꯃꯥꯗꯤ ꯍꯤꯡꯈꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯅ꯫ ꯏꯃꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ
ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯕꯗꯣ ꯏꯃꯥꯒꯤ ꯂꯃꯟ ꯈꯨꯝꯂꯦ ꯉꯁꯤꯗꯤ ꯏꯃꯥꯅ ꯄꯤꯕꯤꯈꯤꯕ ꯕꯣꯔ ꯑꯗꯨꯅ ꯉꯁꯤꯗꯤ ꯖꯣꯏ ꯑꯣꯏꯔꯦ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯉꯁꯤꯗꯤ ꯅꯆꯥꯅ ꯈꯨꯝꯖꯔꯦ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯍꯔꯥꯎꯅ ꯑꯃꯨꯛꯇꯗꯤ ꯅꯣꯡꯗꯣꯜ ꯊꯛꯇꯒꯤ ꯌꯦꯡꯊꯕꯤꯔꯛꯑꯣ ꯍꯥꯏꯅ ꯇꯦꯡꯊꯥꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯃꯣꯍꯟꯂꯥꯜꯅ ꯂꯥꯎꯗꯨꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯖꯣꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯈꯤ ꯑꯃꯁꯨꯡ ꯁꯤꯈꯥꯜꯆꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯦꯁꯄꯨ ꯐꯥꯔꯒ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯄꯨꯔꯛꯄ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯣꯍꯟꯂꯥꯜꯗ ꯍꯥꯏꯔꯛꯈꯤ ꯏꯇꯥꯎ ꯃꯣꯍꯟꯂꯥꯜ ꯅꯪꯅ ꯐꯥꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯊꯥꯗꯣꯛꯎ ꯍꯥꯏꯕꯗꯒꯤ ꯃꯣꯍꯟꯂꯥꯜꯅ ꯊꯥꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯔꯥꯖꯦꯁꯇ ꯍꯥꯏꯈꯤ ꯏꯇꯥꯎ ꯑꯩꯒꯤ ꯄꯥꯕꯨꯡ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯅꯪꯒꯤ ꯄꯥꯕꯨꯡ ꯁꯤꯈꯥꯜꯆꯥꯟ ꯑꯩꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯄꯥꯕꯨꯡ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯂꯕꯗꯤ ꯅꯈꯨꯠꯇ ꯊꯥꯡꯂꯦꯟ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯣ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯅꯁꯤ ꯅꯪꯅ ꯉꯝꯂꯒ ꯑꯩꯕꯨ ꯍꯥꯠꯆꯧ ꯍꯥꯏꯅ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯦꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ ꯏꯇꯥꯎ ꯑꯩꯅ ꯇꯧꯖꯕ ꯀꯔꯃꯅ ꯑꯩꯅ ꯐꯪꯕꯅꯤ ꯃꯥꯅ ꯇꯧꯖꯕ ꯀꯔꯃꯅ ꯃꯥꯅ ꯐꯪꯖꯕꯅꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯁꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯤꯡꯍꯥꯁꯟꯗ ꯀꯥꯈꯠꯄꯤꯗꯨꯅ ꯏꯇꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯟꯕꯤꯔꯣ ꯃꯇꯝꯁꯤꯃꯛꯇꯗ ꯃꯣꯍꯟꯂꯥꯜꯅ ꯔꯥꯖꯦꯁꯀꯤ ꯃꯆꯟꯅꯨꯄꯤ ꯁꯨꯁꯤꯂꯥ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯍꯥꯛꯄꯨ ꯏꯕꯦꯝꯃ ꯑꯁꯤꯅ ꯀꯜꯂꯛꯄꯅꯤ ꯑꯗꯨꯅ ꯏꯕꯦꯝꯃꯁꯦ ꯏꯇꯥꯎ ꯅꯪꯒꯤ ꯅꯐꯝꯗ ꯀꯠꯆꯔꯕꯅꯤ ꯑꯁꯨꯝꯅ ꯖꯣꯏꯄꯨꯔꯤꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯁꯨꯁꯤꯂꯥꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯔꯥꯖꯦꯁꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯣꯍꯟꯂꯥꯜꯗ ꯍꯥꯏꯔꯛꯈꯤ ꯏꯇꯥꯎ ꯑꯩꯅ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛꯁꯦ ꯏꯇꯥꯎ ꯅꯪꯒꯤ ꯅꯄꯥꯅꯅꯤ ꯅꯪꯒꯤ ꯅꯄꯥꯅ ꯐꯪꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯏꯇꯥꯎ ꯃꯣꯍꯟꯂꯥꯜ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯕꯅꯤ ꯁꯤꯡꯍꯥꯁꯟꯗ ꯂꯦꯡꯈꯠꯄꯤꯔꯣ ꯑꯁꯨꯝꯅ ꯃꯣꯍꯟꯂꯥꯜꯅ ꯖꯣꯏꯄꯨꯔꯤꯗ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯃꯀꯨ ꯃꯍꯥꯔꯥꯖꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯥꯂꯤꯄꯨꯔꯗ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯀꯥꯂꯤꯄꯨꯔ ꯑꯃꯗꯤ ꯔꯪꯒꯄꯨꯔ ꯂꯩꯕꯥꯛ ꯑꯅꯤꯁꯤ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯃꯣꯍꯟꯂꯥꯜꯅ ꯖꯣꯏꯄꯨꯔꯤꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ